Ngasidagi chahi ani makhai mukmangda Sanjay Leela Bhansalina Padmavati kouba film ama release tauki. Madugi film aduda yamna controversy oiki film release tauba yani yaroi asina chingba adubu kaina thangda release taukre. Film aduda ningthau Alauddin Khilji bu minungsi laitaba nupida ngauba mihat pa amagi saktam oina utli mana chittor fort tausin khibase magi rajya sandopagi natte bat ma fam dugi ningthau Raja Ratan Singh Rani Padmavati bu pamadagi akan balanta sinduna ningthaudu bu hatlaga chittor khudum chansin kibani adubu mana pamjaruba mihaujaruba Rani Padmavati di satigi gun ngakpo oina magi mapuroiba Rajput ningthau amadi magi loinaba landuda sikraba singi nupi singa loina satida natraga johar tauduna sidoknakhi Johar to bai base yamna kiningai oiba prathamani matam amada India da masi chatnarami mawa mapur oiba sikrabadi magi nupi ado achak pamaida chongsinuna sijaba nupi duna yaningdrabasu akan bana mayamna insin baka toramba jatni masigi pratha se ingres na palingai matam da ban tausinki asumda Rani Padmavati amadi nupi kayadang Sultan Alauddin Khilji amadi magi force na chittor fort lausin khrabatung da sidok nakhi ngasisu chittor fort lay Rajasthan da mafam ase yengbagi damak mi yamna satli johar tawkhiba mafam adusu ngasisu lay hairi kana gumana mafam adudagi matam amada mainung da chongsinduna sikiba nupi singi mikap mirau kolgi khonjel ahingi atheng bada tai hainari adubo chittor gi karamba mafam da Jahar Kund haibadi mai thaki mafam do lay haiba asida chayet nei kanglup amana hai fort adugi manungda chatpa mafam amada tawkhibani Madugi mafamado Sultan Alauddin na lan ngamlaga changduna yenglubada achakpa mi singi khudam leiramde thengna ki tungda madu mahakna close tausinhanki amuk hanna hangki adubu hojikti Government of India na mafamadu ban tausinduna thamkhre aduga kanglup amana nupi sing aduna thawai thaki mafamado hojikti garden oina semkhre hainai Hojik wahang haibabu Rani Padmavat haiba nupi ase leirambra leiramdabra real natraga fiction amara haiba asida su yet na bakayani Rajasthan da laiba Rajput mioi singki oinati Rani Padmavati ase makhoi history ni mama amagum devi amagum ijat pinari bani Rani Padmavati fictional character ni hairuba yabagi walaite of our researchers singna wafam ase yai madudi Rani Padmavati haise fiction gi oiba character ni maramdi mewar gi konung Chittorda Padmavati koubi Rani ama fawba hawkhide masi novel amadagi oirakhibagi wani amasung novel adusu 1540 Christabda Malik Muhammad Jaiswi kouba aiba amana irambani novel adugi mingni Padmavati asomna hai novel ase Alauddin Khilji na chittor fort lo sinkrabagi chahi chaniga kunthra taruk matungda ikibani hawjikki matamda Rani Padmavati leiramde hairaga yaroi Maramdi masa yamna chobu itihas ke saruk am oikre wari asigi matungina Rani Padmavati se actually singhal ning thogi machanupi ni hojik ta haraga Sri Lanka masak matawda lamhen na phajabini chittor gi ning thona magi mathaw amagi damak singhal da chatpada thengna rakhi amasung luhongduna purakhi chittor da nungaina lelammi chittor gi konungda nupa ma leirammi magi ming Raghav Chetan Singh kawi mahak kala jadu tauba maramna maral ama taduna chittor leibak tagi tanthoki mahakna madugi achakpa adugi laman khumbagi dabak Alauddin Khilji gi nakta chatkibani Alauddin da Rani Padmavati gi fajaba saitharui Rani Padmavati fangdrabadi Sultan nangi mai pakpa yaure haiba ase karamna haikani Sultan Alauddin wafam asidi impress oi mahak matam aduda asukki matik mapangal leiramni madudi mapam kaya magi khutta lakrabani lan kaya da mai pakrabani chittor fort chittor leibak lausin ba haibasisu magi plan da leiramgani aduna chittor da landakhi adubu ahan bagi attempt ngamlamde kaithang da Delhi da hange tawi adubu amuktang fort manungda visit tawge haidra visit toramki chittor ding thona yamna fajana ma reception tawi adudagi Padmavati amuktang ujakhi ge hai wafam sida chittor gi ning thopen kide adubu afaba purakpagi damak ni khallaga mingsel amagi matengna haifet uhallakhi maharani bu Alauddin hankre tungde chittor ning thobuso mane invite toromki Delhi da amuktang lakpina ba Raja Ratan Singh maga loina ba kharaga Delhi da visit tawki adubu mahakpu
Sultan Alauddin amadi magi mine phajinki kaithangda Rani Padmavati amadi magi sipai kayana ningthaubu thadokpa ngamki masigi tungda Sultan Alauddin na Chittor Fort lawsinbagi damak lakhi tha taruk makhai changna Chittor surround tawdana thamki aroibada Chittor lawsinki Rajput ningthau landa sikre loina na magi sipai yamna sikhi amasung makhoigi nupi sing johor tawdana thawai katkre Mathakta panjakriba Rani Padmavati gi wari asimakni akhang ahi singi marakta achumba warini natraga natte haibasida chayet na balairibase maramdi Sultan Alauddin ki Raj Darbarda Amir Khosru the Parrot of Hind haina khangnaba court point amasu leirammi magi aiba ama phawbuda Padmavati gi matangdi yaudi ani subana matam aduda aphawba writers sing watpa natte makoidugi marakta aphawba Hindu writers kaya su yauki makoigi aiba singdasu Rani Padmavati gi matangda yaudi nilni adubo masidi chingnade mewar rajyagi ningthau Raja Ratan Singh gi Padmavati kaudaba magi taloi sing leiramgani ningthau amani karigi magi nupi sing leiroi makoi ado johar tauki mainungda thawai thaki ba haibase possible oi wahang haibabu Rani Padmavati ase asaba wari gi nupi amani haibasigi wani Sultan Alauddin na Padmavati gi phajababu mihauduna mewar gi Chittor attack tawkibani haina linariba Sultan Alauddin bu hingsa laiba phattaba mi amagi mami tahannaba hotnaba sini kanglup amana amuk nungaitriba Alauddin Khilji ki maramda pangang ngang na dringai mangda at least itihasu khara dinai na fam thogi Sultan Alauddin ki matamda Mongol sing na India da mangarak hanna landarakhi adubu mahak na makoibu amuk phawbo mai pakhan khidi Mongol sing maithi duna India dagi hanki karigumba Alauddin leiramdraba ngasi Hindustan mong amo oiramgani hainei achowa chowa mandir sing library university historic oiba India gi pot chai sing Baghdad ta makoina yekhai thugai kiba mai tha kiba adugi mong oiramgani hai Alauddin Khilji yamna matik chaba leibngakpa amani magi matamda pochei gi mamal tanghan khidi tahanchu tahandi matik chaba mamal de yolhallammi maikai chaba watlamde magi lengak yamna fajaram magiwani Alauddin Khilji ase yamna mak lairik ti haiti hai adubu lan haibadi mapa leiramde mahakna mewar rajyada landaraga Chittor Fort khudum chanba asigi maram leiramgani matam amada ningthau sing leibak mathang khudum chanba haibasi su chatna bi oirami khudam moina British na India lawsinki India gi kari maralno asumna Daibak sandokpagi damak landakhi ba soidana oigani tarike Firoz Shahi koba lairik ase Alauddin Khilji gi matamda leiramba apawba writer Ziauddin Barni na irambani mahakna Khilji sagai gi ningthau singi wari chithadana iramki karigumba Chittor da Rani Padmavati khakki damak landaba oiramlabadi soidana tarike Firoz Shahi da iramgani adubu iramde anyway punumak ase haukraba itihasni adongi kari raino Rani Padmavati haibase asengba nupini natraga fictional character ni haibasida adomgi comment su tajaninge